ꯃꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯍꯥꯎꯗ ꯄꯣꯛꯆꯕ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯖꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯔ ꯖꯤꯔꯤꯕꯥꯝꯒꯤ ꯊꯅꯥꯄꯤꯅ ꯑꯣꯁꯤꯅ ꯄꯨꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯕꯣꯇꯣꯝꯕꯤꯅ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯃꯁꯤ ꯖꯤꯔꯤꯕꯥꯝꯗ ꯏꯅꯧ ꯅꯧꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯏꯕꯣꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤꯁꯤꯕꯨ ꯃꯥ ꯚꯣꯠ ꯂꯦꯞꯇꯣꯔꯤꯕ꯭ꯔꯥ ꯀꯀꯥ ꯑꯗꯨꯅꯤ ꯑꯩ ꯀꯣꯛꯇ ꯊꯣꯏꯖꯩꯁꯦ ꯉꯁꯤꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯏꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯍꯥꯛꯇꯛꯇ ꯅꯤꯡꯊꯦꯝꯅ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯦꯝꯕꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯣꯟꯈꯤꯕ Distribution 2024 ang aton pag-usapan. Sige, step, get mo na 2024 di sa pag-usapan ꯑꯩꯈꯣꯏ ꯏꯄꯨꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯑꯃꯈꯛ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯖꯤꯔꯤꯕꯥꯝ ꯏꯕꯣꯇꯣꯝꯕꯤꯁꯤꯡ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯀꯥꯟꯗ ꯁꯥꯇ꯭ꯔꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤ ꯇꯦꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯌꯦꯡꯖꯔꯀꯥꯟꯗ ꯃꯁꯤꯡ ꯄꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯣꯛ ꯂꯥꯛꯈꯤꯕꯅꯤ ꯖꯤꯔꯤꯕꯥꯝꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯉꯝꯅꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯖꯤꯔꯤ ꯈꯛꯇꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯖꯤꯔꯤꯕꯥꯝꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯑꯋꯥꯡꯕ ꯃꯥꯔꯛ ꯁꯦꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯗꯤ ꯃꯄꯥꯟ ꯁꯣꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗꯁꯨ ꯅꯠꯇꯕꯁꯤꯡꯁꯦ ꯖꯤꯔꯤ ꯈꯛꯇꯗ ꯇꯝꯖꯔꯀꯥꯟꯗ ꯍꯣꯠꯅꯈꯤꯕꯁꯤꯡꯁꯤꯕꯨ ꯃꯣꯏꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕ ꯑꯣꯏꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯊꯧꯒꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯑꯁꯤ ꯁꯤꯟꯖꯈꯤꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯁꯤ ꯇꯦꯟꯇꯛꯅ ꯏꯄꯨꯒꯤ ꯋꯥꯔꯤ ꯊꯝꯖꯔꯝꯃꯤ ꯃꯥꯁꯤ ꯌꯥꯝ ꯆꯝꯅ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯦꯟꯅ ꯏꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯌꯧꯗꯕ ꯀ꯭ꯂꯥꯁ 3 ꯐꯥꯎꯗ ꯃꯉꯥꯏ ꯑꯩꯈꯣꯏ ꯏꯄꯨꯁꯤ ꯑꯗꯣ ꯃꯥꯁꯤ ꯌꯥꯝ ꯍꯩ ꯍꯥꯏꯗꯤ ꯀꯥꯜꯀꯨꯂꯦꯁꯟꯒꯨꯝꯕꯁꯤ ꯌꯥꯝ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔꯃꯦꯟ ꯇꯧꯕ ꯑꯗꯒꯤ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯥꯏꯅꯒꯤ ꯃꯁꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒ ꯍꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯝꯃꯤ ꯃꯇꯝꯒꯤ ꯑꯋꯥ ꯑꯅꯥꯗꯁꯨ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯆꯦꯟꯖꯕ ꯏꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯍꯥꯛꯇꯛꯇ ꯏꯕꯨꯙꯧ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯏꯕꯨꯙꯧꯁꯦ ꯄꯣꯔꯣ ꯀꯧꯏ ꯏꯕꯨꯙꯧꯁꯦ ꯑꯗꯣ ꯅꯤꯡꯊꯦꯝꯕꯥꯝ ꯊꯣꯜꯂꯤꯁꯦ ꯅꯤꯡꯊꯦꯝꯅ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯦꯝꯕꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯣꯟꯈꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯇꯥꯛꯄꯤꯔꯝꯒꯅꯤ ꯄꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝꯗꯨꯒꯤ ꯌꯥꯝ ꯆꯝꯅ ꯍꯤꯡꯖꯔꯝꯕ ꯏꯄꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯩ ꯃꯌꯥꯝꯒ ꯂꯣꯏꯅꯔꯝꯕꯒꯤ ꯌꯥꯝ ꯆꯝꯕ ꯁꯔꯀꯥꯔꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨꯡ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯤꯀꯥꯒ ꯁꯨ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯝꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯏꯄꯨꯅ ꯇꯧꯖꯔꯝꯕ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯌꯥꯝ ꯋꯥꯡꯅ ꯂꯩꯇꯕꯁꯤꯡꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯌꯨꯠꯁꯤꯡ ꯃꯌꯥꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯊꯝꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗꯁꯤ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ꯌꯨꯝꯕꯨ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯁꯥꯒꯄꯝ ꯔꯟꯕꯤꯔ ꯁꯤꯡꯍꯅ ꯌꯥꯝꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗු ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯈꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯦꯋꯥꯔꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯟꯚꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯀꯦ.ꯑꯦꯁ. ꯕꯁꯟꯇ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯣꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯦꯚꯦꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯠꯂꯤ ꯃꯃꯥꯡ ꯆꯠꯇꯁꯨ ꯌꯥꯝꯅ ꯑꯆꯧ ꯑꯆꯧꯕ ꯃꯥꯔꯛꯁ 90% ꯍꯦꯟꯅ ꯐꯪꯉꯤꯕ ꯁꯕꯖꯦꯛ ꯇꯣꯄꯔ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯗ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕ ꯃꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯋꯥꯠꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯍꯥꯎꯗ ꯄꯣꯛꯆꯕ
ꯂꯥꯡꯒꯤ ꯂꯩꯍꯥꯎ ꯆꯥꯎꯖꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯔ ꯖꯤꯕꯥꯝꯒꯤ ꯊꯅꯥꯄꯤꯅ ꯑꯣꯁꯤꯅ ꯄꯨꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯕꯣꯇꯣꯝꯕꯤꯅ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯏꯅꯧ ꯅꯧꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯔꯗꯤ ꯉꯁꯤꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯖꯤꯔꯤꯕꯥꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜꯗ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯄꯥꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯗꯒꯤ ꯊꯥꯕꯤꯔꯛꯏ ꯊꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯪꯒ ꯂꯩꯕꯅ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯌꯦꯡ ꯍꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯗꯦ ꯉꯁꯤꯃꯛꯁꯨ ꯑꯣꯖꯥ ꯑꯍꯨꯝ ꯖꯤꯔꯤꯕꯥꯝꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯔꯛꯄ ꯃꯇꯨꯡꯗ ꯍꯧꯖꯤꯛꯐꯥꯎꯕ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯁꯣꯞ ꯄꯣꯁꯇ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯒꯁꯨ ꯇꯝꯕ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯕ ꯖꯤꯔꯤꯕꯥꯝ ꯑꯁꯤꯗꯒꯤ ꯑꯁꯨꯃꯥꯏꯅ ꯄꯥꯔꯁꯦꯟꯇꯦꯖ ꯋꯥꯡꯅ ꯄꯥꯁ ꯇꯧꯕ ꯉꯝꯂꯒꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥꯁꯤꯡ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯇꯣꯄꯔ ꯁ꯭ꯇꯨꯗꯦꯟ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯃꯥꯏꯀꯩꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯆꯦꯟꯕꯤꯔꯤꯕ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯖꯤꯔꯤꯕꯥꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯠꯍꯟꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯃꯈꯣꯏꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯋꯥꯠꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯦ ꯉꯁꯤ ꯐꯪꯂꯤꯕ ꯄꯥꯔꯁꯦꯟꯇꯦꯖꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯄꯥꯔꯁꯦꯟꯇꯦꯖ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯁꯤꯕ ꯍꯜꯂꯛꯅꯤ ꯋꯥꯍꯩ ꯈꯔꯁꯦ ꯄꯨꯊꯣꯛꯆꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯡꯖꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯋꯣꯔꯗꯤ ꯑꯃꯒꯤ ꯄꯦꯔꯦꯟ ꯑꯃꯈꯛ ꯀꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯄꯦꯔꯦꯟ ꯑꯃ ꯑꯣꯏꯅꯁꯨ ꯂꯦꯡꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯨꯝꯃꯛꯆꯝ ꯕꯤꯖꯣꯏ ꯕꯤꯅꯤꯂꯥꯒꯤ ꯑꯄꯣꯛꯄ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯩ ꯐꯪꯁꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯇꯝꯂꯛꯄ ꯋꯥꯍꯩ ꯈꯔꯇꯪ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩ ꯄꯣꯛꯂꯛꯄꯗꯒꯤ ꯃꯁꯥ ꯈꯣꯡꯅ ꯏꯔꯒ ꯃꯥ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯍꯟꯗꯛ ꯀ꯭ꯂꯥꯁ 8 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯒ ꯔꯥꯁꯇ꯭ꯔꯕꯥꯒꯤ ꯑꯣꯏꯅ ꯃꯥꯅ ꯐꯥꯁ ꯇꯥꯔꯒ ꯀꯩꯅꯣ ꯇꯧꯔꯤ ꯑꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯏꯟ ꯑꯃꯈꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯉꯁꯥꯏꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯣꯠꯁꯟꯅ ꯊꯝꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯄꯨꯜꯍꯟꯗꯕ ꯌꯨꯝꯗ ꯁꯨꯝ ꯂꯣꯠꯁꯟꯅ ꯊꯝꯕꯁꯦ ꯑꯁꯤ ꯊꯝꯕꯤꯗꯅꯕ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯄꯤꯊꯣꯔꯛꯏꯕ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯃꯈꯣꯡꯅ ꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯅꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯌꯦꯛꯄ ꯈꯪꯗꯦ ꯑꯦꯅꯤ ꯏꯁꯩ ꯁꯛꯄꯗ ꯈꯪꯗꯦ ꯃꯔꯝ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯃꯥꯒꯤ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕꯗꯗꯤ ꯄꯤꯊꯣꯛꯑꯝꯒꯅꯦꯕ ꯑꯁꯤꯁꯦ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯤꯁꯦ ꯂꯣꯠꯆꯜꯂꯒ ꯊꯝꯕꯤꯒꯅꯨ ꯃꯣꯏ ꯗꯤꯁꯦꯕꯜꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯅ ꯊꯝꯕꯤꯒꯅꯨ ꯃꯄꯥꯟ ꯊꯣꯛꯅ ꯃꯣꯏꯗꯁꯨ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤꯗꯃꯛꯇ ꯍꯥꯟꯅꯗꯤ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯗꯤꯁꯦꯕꯜ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯤꯡꯊꯣꯜ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯩꯇꯩ ꯅꯍꯥ ꯀ꯭ꯂꯕꯇ ꯏꯃꯥꯝ ꯑꯍꯟ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯨ ꯄꯣꯟꯕꯤꯔꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯣꯛꯅ ꯈꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯗꯨꯝ ꯀꯣꯛꯁꯦ ꯏꯔꯥꯡ ꯄꯔꯥꯡꯒꯤ ꯀꯣꯛꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯒ ꯄꯨꯟꯅꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯌꯪ ꯃꯥꯏꯟꯁꯤꯡꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯇꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯋꯥꯔꯜꯁꯤꯗ ꯑꯩꯈꯣꯏꯁꯤ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯀꯣ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏ AI ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯂꯣꯛ ꯆꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯝꯄꯤꯠ ꯇꯧꯗꯣꯏꯅꯤ ꯊꯦꯡꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯕ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯑꯣꯏꯗꯕꯁꯦ ꯏꯒꯣ ꯅꯥꯄꯜꯁꯦ ꯏꯁꯥꯒꯤ ꯏꯒꯣ ꯅꯥꯄꯜꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯕ ꯑꯩꯗꯤ ꯁꯤ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯁꯤ ꯃꯥꯛ ꯐꯪ ꯑꯩꯗꯤ ꯁꯤ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯁꯤꯗꯤ ꯃꯤ ꯃꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯏꯒꯣ ꯇꯧꯔꯒ ꯆꯠꯄꯁꯦ ꯏꯒꯣꯗ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯕ ꯑꯗꯨꯒꯤ ꯃꯣꯃꯦꯟꯇꯨꯗ ꯀꯣ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯃꯤꯗꯨ ꯑꯗꯨꯝ ꯂꯣꯏꯔꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯔꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯒꯣꯁꯤ ꯂꯩꯕꯤꯗꯕ ꯅꯥꯄꯜꯁꯤ ꯂꯩꯕꯤꯗꯕ ꯏꯁꯥꯗ ꯑꯗꯣ ꯁꯤꯒꯤꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈ꯭ꯔꯕ ꯌꯨꯅꯤꯚꯔꯁꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯅꯤꯄꯨꯔ ꯇꯣꯛꯈ꯭ꯔꯣ ꯆꯥꯎꯈ꯭ꯔꯕ ꯌꯨꯅꯤꯚꯔꯁꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯡꯂꯤ ꯂꯤꯚꯤꯡ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯅꯠꯇ꯭ꯔꯒ ꯂꯤꯚꯤꯡ ꯊꯤꯡꯁ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕ ꯌꯥꯕ ꯖꯤꯕ ꯄꯥꯟꯕ ꯂꯩꯕ ꯌꯥꯕ ꯖꯒꯥꯁꯤ ꯑꯔꯠ ꯈꯛꯇꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯦꯠ ꯁꯤꯁꯇꯦꯝ ꯌꯨꯅꯤꯚꯔꯁ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅ
blue dot is haise asigum laga pithvi earth sibakta dot amkhatane sinje chawba universe yengkanda akoi ji dot amkhatane ba aduna haibadi akoi ji di kaisuna de pun tu dana leina mayam sida country me ama leiriba earth sibakta pikraba universe gi saru amkhatane ba aduna akoi gi go lebiganu aina haijani badi double lebiganu yam humble gi lebiu sida hamba wara ani subada hard work amasung perseverance perseverance na akoina ai try mu tawre fail ore sai exam thabada ahamba attempt da ai fail ore de sai je oidu mandre da to adu malai tama perseverance je hona ga wahna taraga ju fail ore ga ju adagi bounce to ko muka hina ha sidagi tabada bounce to ka sai mu chung di adu ne success ai adu sida koina panbe ya badi akoina ju ama ngai da toina ta sar ko mayam ju lui ta bi rang ni ko thomas edison electric bulb invent tawise akoida manga gi invention thopirami masi mana try tawkanda 1000 times fail oiba masi 1001 suba matamda success oiba adamai tarasi gi fail kana je ban thokirne mangda election dei ba koi gi chagum laba ina ujan gum laba satrajing antaki class 10 da fasana mai pak laba satrajing maka tarakota ju fasana mai pak ko diu adada nijeng da class 10 gi kai namna hodang ngai ba launch pad ko mane sidaki noi rocket ke launch ko launch pad hai na ko sidaki direction auto fa ngai ra le ni ha ai ha do adagi sai koi yam ba da koi sa ni gi ati ma share to yam ba do ita sing se pom pom da tu sung ko 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 adu ma se maya example ni koi sa ni asu differently able especially able komana whatever kal ga di mai pak ta ngai choi baram choi le de ma example koi ma ma example pi le ni maya ko ba aduga organization mathangi olympic sayingadi amukka hena fazana panthopa oibiu haijage aduga ai I'm sure mathangda ju amukka hena saraje masing yamna tholoka ni khali masiki siliba ma de encourage tawroga motivate tawroga soida tholoka ni khali si hai ga sun thank you bagian Pakistangi family ni election dari kita ada awal si Bobby Gathering yang aku berkumpul begini saya tinggi awal ni sampai tuan pun marketing care of Student Girls High School Jerema 66.5%. Grade level Thoma Pijika Devi TH Project Singi recipient singsida ai sai te gi rakoi gi si ahan ba sigi ahan ba khongthang sida phangi ba achievement sigi hena rakoi na goal ma target thamba da dar lai aina phangi ba post sida karau thong lai ba ya de sidagi ahen ba ma phange ba bana batai jali ba mi mana pangja chatlaga ngau na sati kai ngadi pantum hong thung ngadi matugi kana ba lai roi na koina ahan da phang sida achievement phangi se masdagi gen me achievement na phangi ai bagi target ama goal ma thamu ai doctor hoigi halasu engineer hoigi halasu IAS hoigi halasu any jamanwai masi yamna phajagra ba diri ba ni ba doctor sin ngai ro cancer amani ai iban sourcing lai lai su alang sidoina yamna sigum bakhanja ba yamna goal hoi ba yam sincere hoi ba anni ai ko yam koina thinga dei ai lai tam ba la ma ka su ai le bam de su no ai ni de na ba ni do ai ko iswani no bo no ko wi no bo na ka mai tari ka ni sang ko ya ni ma su ai ke sampa ta ka li jeri ni ma ma la pa da do lai as ipan je ma su ro ba da mai ti ni ka ta da adu ipan swai na su ro no mai da do am le de ke ka to ga si le ga ai na ka le ga pi ri ko ne ba ai ti mai ya da free friend and matugi matung kudung da tawoi na da thara sing na magi matung ina da da sing ti ma tu wajani still then ipun na salam ba pom tu da ma su kan triki wa tu da matung in da de gi ma le na ba pan ye ko na jaran ba engineer ka koi saga pom sagi ki tinga ma ka da le jeri sida ipun le ke engineer men da si engineer de men da always le ke amu no siri ban de lai da jam be je banate magi sincerity de na adwai tu de na me adu kudung in boina da da thana sing su boy kan tek le da thana sing gi
ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯥ ꯀꯩꯅꯣꯒꯤ ꯀꯨꯝꯁꯤꯒꯤ ꯃꯌꯥꯝꯕ ꯂꯨꯍꯣꯡꯕ ꯀꯥꯟꯗꯁꯨ ꯑꯩꯒꯤ ꯁꯥꯒꯩꯗꯨꯗꯒꯤ ꯐꯝꯃꯒ ꯂꯨꯍꯣꯡꯈꯤꯗꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯒꯤ ꯌꯨꯝꯗꯨꯗꯒꯤ ꯂꯨꯍꯣꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯗꯨꯝ ꯇꯧꯔꯤꯅꯤꯗꯣ ꯃꯥꯒꯤ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯃꯔꯝ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯣ ꯀꯌꯥꯃꯨꯛ ꯁꯤꯟꯁꯤꯌꯔ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯟꯁꯤꯡꯁꯨ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯍꯟꯅ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯏꯄꯟꯁꯤꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦ ꯑꯗꯨ ꯂꯩꯕ ꯑꯣꯏꯕꯁꯤꯅ ꯃꯥꯒꯤ ꯃꯤꯡꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯁꯨꯃꯥꯏꯅ ꯀꯠꯄꯁꯤꯁꯨ ꯃꯥꯅ ꯄꯦꯟꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯃꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯔꯣꯆ ꯑꯩꯈꯣꯏ ꯆꯠꯅꯕ ꯁꯤꯅꯁꯨ ꯀꯟꯅ ꯂꯥꯡꯖꯗꯨꯅ ꯍꯣꯠꯅꯕꯁꯦ ꯏꯠ ꯏꯁ ꯗ ꯒ꯭ꯔꯦꯠ achievement and great work ni maramdi sina maram oiraga mathangda tinbiriba imaibal or manubang na puna muna su sumana sigumba pilibi awards na manam orige asi impact tuna mathangda ju angang su ju wala nimbagi tanja pa wakhalo na spait na maki pawat gani and doina na mayam matang likai da irikai na magda sadupiu sigumba awards sigi so that matungdasu makhat di sigumba asina diribang ko ibatunggi education sina tungi future ogido diribam di kay no ano kanda itchen ibijam no mai taba sitsin namaga asigi awards distribution ji wahi sindagi tan na serega aina wahi man tum panjage mayaman taning dasu jai diribam se itchen every step the unnecessary politicalize everything unnecessary politicalize education politicalize asina manang oiraga hojik chhatra ngasai mayam ngam ibu kanda apalagi NGO or CSO mayam su mangbigi punna mugse because of politics drug politics tawro isi diribam da adu tinbi diba imaiben hojik dai isi BJP haibal heroi Congress haibal heroi MPP haibal heroi student jam fajak political image outraba adum raba function single function je masidi jam thakati ha function na mani natradi matam bada everything diribam je political life hakban gi dina hojik diri kari bibom lagi diri maitai yu oiribra tanai oirige kaino aiga dai ju bujana hita buduna koi thokra koi political diri masen politics toman gi dina aduna political field sida su pai itam awareness darkar lai aduna ekoi ji wakhalo kanba darkar lai aduga matik jawa apai leader se lairasu leitabugumme diri bangi development amat to kanda always politics ku sarpani ibu tomina tori ba diri bangi siu ma vote dep tori brai ai observation da no vote dep tingde ai ngara na an unda mani unda ba kanda nang dis mana vote dep kadra hai nei na ba ka adunya ai kok ta thoi jai ai jam na noi ta wakhalo jemi adu wakhal kandi ai di islami ka semaga kalak ta saraga vote dep hai ro semai sigum ba student ki welfare ro ba me am di to ro kanda moi da wana ka do ne ba factor development ma to ama to ka adu politics ko sel ya ba ni politics skills ni ba diri ba ma ji kan do ri kai ko isen le ni ga ba hai ro su ai sing sai hai ni ba masi politics ga ji education ga jam loi ma kenam sana ba ko ni ko hai ji ri se aduna magi service in hai ni you nang service ai kun ma to hen le rang mani loss na ki low mission ni le ni na masi angang ni aduna nang di sahi ni thu su padri aduna je kenari ai na ko sa pa smai do le nang long journey wali then to even go in politics then atobri chala ge politics once a jibu kana amwa to mi mo wele ko ina so lamki matam wali nagi service wali and area of your service na yes aina bhole ke hari behating dai mina le ko hai behating dune le ko hai isan bisule behating handagi aduna ta mayam gi movement amade le bani padi behating oi mayam bisa putoguduri ne adugi system ka matam lakini aduna mana aina hai sau ka madune ina sawni ni se na hai demi ai ni wo kan dula ma hai duri sa nei sigumani ai ba ji le ba situation diri wangi duk jam na le no politician singa mang to ri ba su jam na iri kai lamdam sigi awana ta ba sinda mang to ri level se kan to wi chin to ri se politics de ku sel le ba sigum ba sin ta ba ning de is den everybody me apa no dai na hai jeri ban ro na sigi field gi kitang la the ga ai to koi na ban jagi me waro wi no ai deputy secretary ro kam da 2016 da asige di mari le na dire ko adu link lak to ni mari le na do ni le ga di khwaidagi darkar lei base sumnagi development nati ba student education is one of the most important school se piu kana na sari school se ai MLA ho gaya ba ai ni san ba to pe mo sa halo ba phaja sa ba ba sa da bri yang gaya ba MLA di work na pe no thabak suning de bas para sa na mi ngang ngam de tiga da do ngang ngam de mi school ti ti ne bi lo thok hai je mo jiri mam da sari ba SSS school ka mai kai bi mam dai school education la ai mi ko se politics la ai ai la ti khan jaru ni school do high school nai na to ri do kai aina ujaru bai wa samai to sa ni loin to ya ba sigum ba sigu mayam se leibili sina khan bedra kar lei doina na diri gi phai dai awa se
mama pada economically solid sih. Gari masa apa lagi kamu tu kerana renew tu bila berapa, jadi transport kamu lah ye. Renew tu bila berapa, tahu dia hadu dia. Hadu kan tu pun tahu. Cuma lagi tu kita penalti di pino ay biro ba. Kaya na ba transport office na hang dia ba. Ayo deputy secretary ba kana transport cabinet decision lau na director na hai 27 post same na harap dagi create to na ay na 180 post create to proposal thai director na kami inata laban ni jaroy to thu hai chart di pare commissioner ka da type to dai na ode sipoi 40 lo so ga 140 post create to ni jaroy nang jo hai no jade full main function and haraga director di election di sakre commissioner di election di sakre ay na transport department present to raga cabinet meeting thamba kana ay na fazana explain to ga da fazana dum ja rahe 180 ja rahe mujhe bani jiri sujauna district transport officer post create to bani officially MSD office hoji Karachi nari lease le bani office le se MSRTC hoji office se masi transport municipal ni season le ba masi koi transport ki office ne aba aduna office le ba post create to ba MLA de so in hire ba masin tu nga ba jiri ba mi leader sin so in hire ba 16 dagi hoji pau kai do ri ba aduna mayam se police de ngau roi si sigum ba chari pass na to kele sinje lage dina political life with the ibang sida ekoi wakan kansi ajikti ekoi wakan khatharu na tam jawre ai wo ai se ai je dingin wena na matung ju satu kun na su ekoi banna ba se angang ba banna ba sina roi binate kasai ego ai dana koi SP sahib se bias na ai bi do ego hoy wai se bi pun mahan mani ai pangami ka ta phung ta ba yaroi ngoi da pa ai na advice ma tawge ego makan ahum le abana child ego hai ba ma adult ego hai ba ma parents ego hai ba angang na ego to ba da ningai to ba da khana ba da ko na kamai to ne adult ego na lang na ma phada ba ngamde parents ego na oh mare bi mo to bi ke ma ningai to sumain heavy ba da demne ego li pla adult ego la ba da adult thing na ba jaro parent thing na jaro ahi asin chan mama ba sa ga ego na to la ri he ki to na jara roi to karan semani ai angang to ba da re ma nga man da re ba ma gi man ba ego ne thing ro di khata re la to re ahan already chaunan chana ri du ngai thangdam ne ri theba ja ponte adult ego thing na ge lai ni ego to na adult hai to ya roi adult to hai to su kra no ai angang na ba da ai ngam na ba ni sinan adult ki parent ego di ya ya ma ni semai to na itu hum le ba ni ani ba ego hum se apply to ga is in every hoi sa confirm da le kai da mi ti na ba da kana anywhere sa ka da asigi ego hum si wa khalo da kan biu kada mana laga kamai to ni kamai to ai di adun wa ka do kan ta biu ha ba si so maya apun biu ina so ina asi pondok seri maya pun nama satu noi su tunggi mangwan olba dam ta dapat patang na apa ba satu berapa lam nam sigi seven namna ba apa ba satu putuwa di apa ba education fee daga di tung yoi ba e bam ki safar kum tham da sajana apa ba safar ta ko pun ngamani ha se ai ta ba ni Ay televisi berita awal silogio, awal lobby ba, awal naikkan, awal lobby ba, mangdam ahe. Matik saban labang matamda layoy krabasu sigirban sinasi adum sinasi dinba gawe sinaning mamiyoy sigi manungda ko na hoji jamatna mani lairaba sada jeri ba matawa gandhi ayam mehra kanna ko si tinba ko banana nasi si asum laba layoy kraba mahaki level ko sinasina ingale lebani haliba la sigi mamin sida akogi mamo bi SPM lai debi aduga mahakasi akogi LP teacher aduga hojiti adu primary waja aina so khana re halibo waja sina sponsor to bi ne haraga ma ki mung manungi sab managa thang du lokhan mi le haraga jiribam da han boina sangnai ba mating lai ba aduga lai sui lamda betu enduna matik manga lai da ai mayam sigi marakta tumthin noina thogi haidana mahaki haijaba thagasi thora ibasida ngasi mana mathu oina akogi laiwai graba halla sigi mamingda mamong nopi maja dilai budio dina ikya oida mahasina sponsor to bi haraga masibu sinjala jari bana kogi ngasi mak laikai sigi antai na club sina orang jaraga orang masing nasi sinjabani